ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV ki Test of Cartoon ki mahau meng tabiri usu Muhammad Taramo. Cheri muru na ngasi imfala phongba pau se singki cartoon singda cartoonist singna kari haining liba kari phonong liba kari wakal khathang liba haibadu miyamda sandokna thamjaba aduma program ni aham delo khasage Sangai Express ki onthokpanida hariba khoi cartoon si yengbiu yam fazaba khoi BBS ki di khoi sanga uchek waya mayam yumpham moiraga to mayamda message piba aduma cartoon khui amadu mayam ubiranguni khambiranguni mayam top ama leibani sidai haire khoi lowda low nga aga leiba khoi na saraga thamba mitam hai tare samudunida sida aduga uchek tongre adu ani si wari sanabagi mong ne khoi na khoi uchek waya ta dana ba na khoi na labuk me thambadu ada mitam sina haire cookie singna ngahak leitana chingdagi nongmai kapsila isi atai gi natte maitai singna phau khawba ngamdanabani ana haibani adada uchek sina haire phau khawruga labukta hundoktuna thambiganu ko chei khudingi masak khangdabasina mai hekta thadokhlambani akhoi Manipurda handak mamangdasu mamangi kumdasu zum thengnagi budune akhoi yamna wana lowsi khawjaraga thambabani pairaga thambasi phawbai mayam singsi adum wakhalon si kai haibadare mayam ga manata wakhalon ga anga ofai gi wakhalon haigadra kadi yengthina balei haigadra mina wana sujaraga chahi amagi kum amagi sinaba thamba phawbai sikta mai thadokpagi susi mamanga thokhi adubo adak makti laktri lokawgi akhoi langban poinu tha haidi mayam du la kana khawbasi la kana di asi matam thokpasu ya aduna sleida mona khanbadini kai no ngaita na khoi ki singna nomai ka pai sena mamang da hagi budo thau noina thau khorom dai da khoi khawge na haji lo patana thagi ba khawba changba ki dana mayam ba lei na su khoi press conference phongdok ki buduni aduna changba ngam da ba nomai kapsilakpa nakna dum leiba labu tu gi nakna magi dum bunker leiba adu ngarang di Imphal East ki tongan tomba jaga singda pra drive chathadana khulai si yam takatana phagale duna chap manabada rangpopi oigera more oigera churachandpu oigera madu drive chathraga phani mapa malai dune duna nomai ka pokji leptri aduna adugi leidiba situation du azai cartoonist thamakpani aduna azai uchection haide low khawdo gane thambiganu ko lobuktaga mamangda loina mai thagyo meyam yawbuduni haidana yamna fajaba wan to leba cartoonist thamjage mathangda leisina khoi sana lebaki loire dana haibuni sida wari sanai si khoi gi MLA mantri oibam ka mai ni pigani adamai ni pisna haini irangi matangda tumin lerak labadina vote ka lebronu ko han haiba adada magi apuru bisna khume ai aina tumin leri se mathangi thorang libani ne ha nang khangdra haidana wari sana badune najak si MLA ki haiba mangda aina sungarang pamjabaduni MLA myam si kari nungi vote lepsai nu khanu khalam basu yai sumaina thokune khangdabadina ada praja singa depend be helak panina sida pung zal tawna tongan ba kendra dadi khoi mangre MLA mangre na kuti thine bagi tabo mayam ma khoi social media da paw da kari da mayam yauna gi wala ibadina na mai ni pisi nang hati irang he tumin le rabdina ne vote ka le purano ko haibani da mana ai ain tumin le sete ne te ne mathangi election in the mo thorang to ni ne haiba sugumba mayam sukradum talk tabana te madu ubuduni adudani ngasai cartoonist na ko tharaise yam phajaba sisu message pi ene thamjage mathang dalais na khoi pongna phonggi balo he haibuduni balo is ta mayam se khoi lambi da bari sana buduni ada amasina mayam tara amasina tara yega nga ye se chakhibagi chenni leise da lal loire hai du loidrida
loiredi sarkarna quarter sarise masa masa gi mafam do ina saroidro haji tongan toamba sarkarna fabricated house me ama sa lei saraga leiri loisan daba me amsu leiri kokta gi changre adigi sajuba jel gi changiba khara leire mi do completely hekta koi leibe ya ba adu makti oide adunani masagi cartoonist na khutar aise lal loire haredi lal loire harido loidrida loiredi sarkarna quarter sarise masa masa gi mafam da oina saroidro sin haji tongan tongan manungtigi pause singda hoelan pawda pona phamda nungtigi yam phaja phajaba nungsi nungsi bawari meyam ma puthokka lirakpa relief camp chatlo meyam gi phajaba afum kya ama ko dum taba phangi duni ana mayam mai thadok pigi ba adagi nagana kal birakhiba adi kuki na kan birak pusyau gi mangda yam phaja phajaba meyam su lei duna lan si loidri lan loide haita di koi yum kai sari sing yam sama sa gi saroidra haina hangakpa wafam ni adon mayam su nahan su chimission haigre ni mangani tarung isi mongdadi internet su hangnaba thorang tauri haidana da internet hangadi lan khara dum nem dharabni kai lawnaba phajana tawragadi lan pungnem nemabni kaina haiba phum haina basu laibaduni pathang laisina khoi khoilan pawgi as loire haibaduni seida khoi hinjang jombi amada pot laibada khogi pot lairiba nipi duna haibani imagi thangjing se tang khreda na haiba adada thangjing jombi sina haire senthok lambi leite tangna yondaba yadrena hajik atradi hajik pochegi mamalse adom loina dik tanga yondaba neji phangnada basu yawi aduga khara areba khara adi matam amada koigi chingdagi purakpa poche me ama ji purakidre chathok kasin ga chawba issue ma anan jaine duni koi handasi yongsa kamai tawdoi jano kaina more lambi ji pharo ga sigi lag mayam ji ekta gari si lota bhan ji manung tanna koi mayama iko bhan sing ji tanna purako mayam leibiduni adubu he yongsak panthayo di any means sorga kadai no kadai by any means by who or crew adum punarak posyaw ni nakan di kadai thaina ba mayam yorokni aduna azai pochi mamalse ai yori habduni thangjing je ji thangjing amda kitang lo dul pa ni phu ya khai ga dum pi ana pochi gi pa tara gi pot ki mamalse dum selektrabani ana sai da kari gi effect no aji lai se dum mi hom digi hawra kan da lairiba tongan ba sector da achaw ba thing bi ni haji entrepreneur tawjaga hingjaba adigi marup tawraga hingjaba adigi mayam ama sigi si adum adagi sona kana marak da internet gi bedagi thabo lo tatkiba work from home tawjaba aduga sigi mayam ama sini akogi tatkiba mayam ama leidina naji poche mamanse hengale atai subom nambam leitramnina sendok lemsu leitre ana tangna yondaba yadre ada ko ju cha daba yadre ana leire aduna prajase reibasu ayon basu loina wanaba matamina sigum phima ma leire haidana message piba cartoon ni haidana agi mage degi thamjage pathang leisna khoi ichel express ki naire haibaduni sina khoi matai manau khoi gi selfie namagi wari ni sina kitang adeda khoi gi dialogue si de yaro si selfie am tale se lohoge se som de yengla u haiba ada amadana hairi marks lok tho o masa khangda tok lani na adum khoi mayam tawna bada khoi mark supaga selfie tawba mayam ma yawi pining ba athasi kaino je khoi jusi saida kadang khangba wat pa haigadra isa gi na soduna sai da selfie namam dai da marks upi lok to u ni da khangoi haibigi adu ge potuni adu kari message no sipiri sidi achap chaba ai ju khangdre duni ana khangdre pathang dale sina khoi narong thabdangi hawa do leirang do haini hawa do leirang do sida khoi MLA Mantri Malaya Manung da Gachu Tare da Malomi Shin Haivani Somna English Ngangba Mini Yam Pami Yam Nasun no Ena Hoi English Tadum gold medal Pangba Mayam Yaw Korea Koki MLA Minister Sing Kona Manung Pandragasu Adum Baduni Sida Minister Ragana Yam Pasabangang Yam Yawre MLA the Suja Patabanga Hazi social media da Barrel Oba Mayam Lesson Yang Idum akhoi English loan je phasana khang daga isa ge london mahara ga lore onta akhoi gi magi interpreter amana madum sangdu holaga akhoi gi adum sandon ba yai after handon ba yai admai tawduna aduna akhoi sida kitang MLA oiba minister ka dadi lai su se tum khra haina changba chu mathau tai mayam thengna kan da hoi maduda aini matung ina ma qualify education qualification adu legani habide leite politics study adum moin taraga su me hajigi matam sidi matam dugi potuga hajigi ga yam khenara pagi amala abdina kitang representative ogado mayam se mayam gi bun ogado mayam sing se kitang admana thola gadi hena phagadra habigi adumba message piba cartoon ni haidana thamjage mathang dale sina khoi people's chronicle gini
People's Chronicle ki Friday Fund na Friday Fund se de bio magi secretary ne amad laisna mana minister ne the file ma kuira jane thi ba da mana phangbagi pau tam bane da sir, this is the one file you have been looking for so long. Sir, basi files ni am kuina thiraga lakpado finally found it. Phange kadai da lying in your table antas nangi table da soktana lerama mayam aduna khoi gi hai kai tare masidi adum mayam haina baduni khoi proof letraga su fine number pass to boda se chathana basa piu na secretary to mayam haina ba mayam leire cha bulu palising me gi thak pra lising me thadi pra lore ni hai bo phum mayam leiba aduna masagi bill phangam dai gi tadi file thirakpa aduga kana da ba phangoi da ba pasa phangoi da ba di adum tham gi ba do ti thirura kan na mu su the bagi magi table the tar ga leramba madugi sinni ana haji ji dum thoyo poni haji development kari gi tawba sidi tender nahan ko chief minister na cabinet toroga adu ukul da tawbi dei tamna tamna development gi waksi pakhalak pa lei mamang da di war gi ngak tene tawri me am sing se ana haji development se tamna tamna lakpa sadi phangak pa adu ga koi popi pambi sing rang chief minister phungdok ki bodoni haji jam pe haidana moi survey tora yenge haire aduna pe ana khara charo ka ta yan that kani hai pe ngai du da dum atok padi ya dabzala hai ba wang su myam ma hangai ana swai sida manipur se sujan sini adu gyam phajaba sisu koi wan to leba cartoon ne thamjage aur ngasi gi di ELITETV gi test of cartoon gi mahau matang solution jere meng tabru sing bau kana khuram jabolorina kaine de bethani jeri binebesi Adom gari macha darkar oibibra supna gi minute kuntra gi manungda document ichang changdana bespa amadi aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Khudong chaba si mangan bigano ngasi mag contact tobirau terms and condition apply